ꯍꯦꯁꯇꯔ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯄꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯕꯛ ꯂꯩꯇꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯤ ꯄꯣꯡꯒ ꯏꯌꯥꯎ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯦꯁꯇꯔꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯉꯥꯡ ꯑꯍꯨꯝꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯅꯨꯄꯤꯅꯤ꯫ ꯍꯦꯁꯇꯔꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯍꯦꯁꯇꯔꯒꯤ ꯅꯨꯄꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯍꯔꯗ ꯆꯠꯇꯨꯅ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯕꯛ ꯇꯧꯖꯔꯕꯁꯨ ꯄꯩꯁా ꯌꯥꯝꯅ ꯇꯥꯟꯕ, ꯄꯩꯁా ꯄꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯍꯦꯁꯇꯔꯁꯨ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯩꯁꯥ ꯇꯥꯟꯕꯗꯒꯤꯗꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯊꯣꯛꯄꯅ ꯍꯦꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯆꯥꯎꯔꯕ ꯐꯖꯔꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯐꯖꯔꯕ ꯃꯤꯠꯀꯤ ꯂꯩꯇꯦꯡ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯁꯦꯡ ꯃꯔꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯋꯥꯔꯤ ꯁꯥꯅꯔꯝꯗꯦ꯫ ꯍꯦꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯣꯜ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯁꯇꯔꯅ ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯥꯏꯔꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯄꯣꯜꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯥꯏꯔꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯉꯤ꯫ ꯍꯦꯁꯇꯔ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯥꯏꯔꯔꯤꯕ ꯑꯁꯤ ꯅꯄꯥꯅ ꯗꯥꯎ ꯌꯥꯗꯕꯒꯤ ꯂꯥꯏꯔꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯗꯥꯎꯒ ꯄꯩꯁꯥꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯄꯣꯜꯅ ꯍꯪꯂꯛꯏ꯫ ꯍꯦꯁꯇꯔꯅ ꯑꯃꯨꯛ ꯃꯥꯟꯅꯗꯦ ꯄꯣꯜ, ꯄꯩꯁꯥꯒ ꯗꯥꯎꯒ ꯈꯛ ꯃꯥꯟꯅꯗꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯗꯥꯎ ꯌꯥꯔꯕꯗꯤ ꯄꯩꯁా ꯄꯥꯏꯒꯅꯤ, ꯄꯩꯁꯥ ꯐꯪꯒꯅꯤ, ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯕꯨꯗꯤ ꯗꯥꯎ ꯌꯥꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯍꯥꯛ ꯏꯅꯥꯛ ꯈꯨꯟꯖꯔꯕꯁꯨ ꯗꯥꯎꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯑꯃꯔꯣꯝꯗꯅ ꯅꯍꯥꯛ ꯄꯩꯁా ꯄꯥꯏꯖꯗ꯭ꯔꯕꯁꯨ ꯗꯥꯎꯕꯨ ꯌꯥꯔꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯦꯛꯇ ꯌꯥꯏ꯫ ꯑꯗꯨꯗꯤ ꯕꯕꯥꯁꯤ ꯌꯥꯝꯅ ꯗꯥꯎ ꯌꯥꯗ꯭ꯔꯦꯀꯣ ꯏꯃꯥ, ꯄꯣꯜꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯅꯄꯥꯁꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯗ꯭ꯔꯦ, ꯍꯦꯁꯇꯔꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯣꯜꯅ ꯃꯍꯥꯛꯇꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯁꯇꯔ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯣꯛꯆꯩ꯫ ꯃꯃꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯄꯣꯜꯅ ꯃꯍꯥꯛꯄꯨ ꯃꯃꯥꯅ ꯊꯥꯖꯕꯤꯗ꯭ꯔꯦ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛ ꯗꯥꯎ ꯊꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯣꯜꯒꯤ ꯁꯥꯟꯅꯅꯕ ꯀꯥ ꯑꯗꯨꯗ ꯁꯒꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤ ꯁꯥꯟꯅꯄꯣꯠꯀꯤ ꯑꯉꯥꯡꯅ ꯊꯧꯅꯕ ꯁꯒꯣꯜ ꯑꯗꯨꯅꯤ꯫ ꯄꯣꯜ ꯃꯍꯥꯛꯀꯤ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯂꯥꯏꯙꯕꯤ ꯁꯥꯟꯅꯔꯤꯉꯩ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯒꯣꯜ ꯊꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯁꯒꯣꯜꯒꯤ ꯃꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨ ꯈꯔ ꯀꯥꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯕꯥꯜ ꯑꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯒ꯭ꯂꯥꯁꯅ ꯍꯥꯞꯄ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯣꯜꯅ ꯁꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯗꯥꯎ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯗꯥꯎ ꯂꯩꯕ ꯃꯐꯝꯗ ꯄꯨꯕꯤꯒꯅꯤ ꯍꯥꯏꯅ ꯄꯣꯜꯅ ꯊꯥꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯟꯅ ꯍꯦꯛ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛ ꯗꯥꯎ ꯂꯩꯕ ꯃꯐꯝꯗ ꯁꯒꯣꯜ ꯑꯗꯨꯅ ꯄꯨꯕꯤꯒꯅꯤ ꯈꯟꯗꯨꯅ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯄꯣꯜꯒꯤ ꯃꯃꯥꯒꯤ ꯍꯥꯏꯕꯗꯤ ꯍꯦꯁꯇꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯁꯀꯥꯔ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯣꯁꯀꯥꯔꯅ ꯄꯣꯜꯕꯨ ꯀꯧꯔꯝꯃꯤ꯫ ꯄꯣල් ꯁꯒꯣꯜ ꯊꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯑꯣꯁꯀꯥꯔꯅ ꯄꯣꯜꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯞ ꯆꯥꯕ ꯃꯃꯤꯡ ꯂꯩꯇꯦ, ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯃꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯟꯁꯣꯚꯤꯅꯣ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯁꯀꯥꯔꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡ
ꯁꯟꯁꯣꯕꯤꯅꯣ ꯀꯧꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯒꯣꯜ ꯃꯃꯤꯡ ꯑꯗꯨꯗꯤ ꯑꯦꯁꯀꯣꯔꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁꯒꯣꯜ ꯂꯝꯖꯦꯜ ꯑꯗꯨꯗ ꯐꯥꯁ ꯇꯥꯈꯤꯕ ꯁꯒꯣꯜꯅꯤ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯄꯣꯜꯒꯤ ꯃꯆꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯁꯦꯠꯇ ꯁꯒꯣꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯕꯁꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯧꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ नुपा असी ओस्कारना लानमीगी लुचिंगबा ओइना थबक तौरिङै महाकी मखादा थबक तौरंबा मियोय अमसुनी बसेट हौजिक्ति पोलगी मयुमदा ओइना थबक तौरे ओस्कारगी मखादा थबक तौरंबनिना बसेट सगोलगी मरमदा अमदी सगोल लमजेलगी मरमदा यामना खंगलमी पोलसु सगोलगी मरमदा थवाई यामना यावरकपा अदुदा ओस्कार सु हरावरमी मदुदगी ओस्कार बसेट की मनाक्ता पोलगी वा खरा हंगलुगे हाइना चंखिरमी ओस्कारना बसेट की मनाक्ता चंगसिलक्तुना पोलगी मरमदा हंगलमी पोलना सगोलगी मरमदा अमदी सगोल लमजेलगी मरमदा यामना हंगी हाइदुना बसेटना ओस्कारदा हाइरमी ओस्कारना अमुक मखा तारकी पोलसी करिगुंबा कालदा सगोल लमजेलदा पैसा थानाबगा यावखरब्रा हाइना हंगलई बसेटना महाक पोलगी मरमदा यामना हाइजररोय मसादा हेक्ता हंगबिरो हाइना हाइरमी मदुदगी ओस्कारना पोलबु महाकी कार अदुदा कोइबा पुथोकपिरमी ओस्कारना पोलदा महाक करिगुंबा कालदा सगोल लमजेल तानाबदा पैसा थानाबगा यावखरब्रा हाइना हंगी पोलना अमुक महाक पैसा थारमलोय हाइना खनब्रा हाइना अमुक हंजिलकी ओस्कारना खनदेदा हाइना हाइरकी अदुगा मथंग लिंकोलदा पांथोकदौरिबा सगोल लमजेल अदुदा कनाना थोइगनी नहाक खंगब्रा खंगलदी अइंगोंदा अमुक्ता हायो हाइना पोलदा हंगलमी पोलना हाइरकी लमजेल अदु डेफोडिलना सोइदना थोइगनी डेफोडिल हाइरिबा सगोल असी लमजेल जामना तोइना चेंदबा सगोल अमनी अदुना मयामना सगोल असिना थोइगनी हाइबसी थाजनदे ओस्कारना अमुक चिंगनना महांगना हाइरिबा अदु सोइद्रबरा डेफोडिलना सोइदना माइ पाकद्रा मिर्जादी कमाइना तौबा हाइना हंगलई पोलना अमुक हाइरकी अइदी थोइगदौबा सगोल अदु तमक खंगी अतोपा सगोल खंगदे अदो अइना हाइरि वासे कना अमतदा हाइदोओय हाइना वासउ सी वासे अइना कना अमतदा हाइदोओय हाइना बसेटता वासखरबनी बसेट अइखोय अनिदी पाउ लोइना फाउनै वारी लोइना हाइनै अइगी इहान हाना पैसा थानखिबगी पैसा अदु बसेटना पिबिखि हाइना पोलना ओस्कारदा हाइरमी अदुबु लमजेल अदो पोखि अदुगा नहांगना अइंगोंदा पिरंबा लुपा 10 अदु अइना अमुक थादोखरे अदुबु नहांगना पिरंबा पैसा अदुदी अइना कारे अदुना नहाग असि दाव याबा मीनी हाइना अइना खल्ली अदो अइना हाइरि वा मयाम असि कना अमतदा हाइदोकनु हाइना पोलना मखाताना हाइरकी ओस्कारना अमुक हाइरकी फरे अइ नहांगना हाइबा डफोडिलगी वारी अदु कना अमतदा हाइदोअरोय अदो नहाक हंदक्ति पैसा कया थादोइनो डफोडिलदा लुपा 3,000 थागनी हाइना यामना थवा यावना हाइरकी पोलना ओस्कार पोलना हाइरकलिबा वा अदुदा पुंगंगई लुपा 3,000 हाइरिबा पैसा असि यामना यामबा पैसानी अदुना ओस्कारना नोकलदुना महाक्ति लुपा 3,000 अदुदी कदाइदगी लौदोइबा हाइना हंगी महाकिदमक बसेटना पैसा खरा तुमिना थंबिरी हाइना पोलना हाइरकी ओस्कारना अमुक बसेटती लुपा कया थागनी हाइना हंगलमी पोलना अमुक महाक्ति लुपा 1,000 नत्रगा अमा मखाइमुक थानी हाइना खुमलमी नुपा मचा अदुगी मतौ अदुदा ओस्कार तुमिना लेरमी पोलना ngang वासिंग अदुदा महाक इंगंगलमी अदुबु महाक पोलना हाइरिबा वा अदुदी थवा यावना तारमी मदुदगी महाकना पोलबु डफोडिल हाइरिबा सगोल अदुना लमजेल चेलिबा मफम अदुदा पुबिरकलमी पोल पुंसिगी ओइना अहानबा येंगबा फंगजबनी ममित अदु तरंग लाउथोक्तुना महाक लमजेल अदु येंगलमी डफोडिलना लमजेल अदु थोइरमी कका अहाकी लुपा 1,000 मखाइ मुक्ति लैरी नंग अखोइगा पुन्ना थबक तौमिनसी पुंसी हाइरसु याय अदुबु अखोइगी ई पाउ मयाम असि नहाक कना अमतददी पिथोकपा यादेको हाइना पोलना ओस्कारदा हाइरकी मथंगी नुमित्ता ओस्कारना पोल अमदी बसेटपु पाक अमदा पुथोक्तुना वारी सारमी पोलना हाइरकी अइना सुक्सोय हेक सोइदना
कानी खलबा नुमितो अखोइना हेक्ता काई अदुगा अहाकना कागद्रा नत्रगा कारोइद्रा हाइना हेक चिंगनरबा अखोइ अदुम पोरे ओस्कारना अमुक महाकना सुंगसोइ सोइदना कागनी हाइबदी करमना खंगी हाइना हंगलमी अदुबुदी अई पोलनिदना पोलना यामना पोंगथोक चाउथोकचना हाइजरकी बसेना अमुक हाइरकी महाकना खंगलिबा असि सर्गदगी लाइना हाइरकपा ओइरबजानी दफोदिलना थोइबा नुमित अदुसु महाकना अदुमक हाना हाइख्रबनी ओस्कारना अमुक बसेता पोलना पैसा थानबदा फंगलकपा सेलदुदी कदाइदा लै हाइना हंगलमी बसेना अमुक हाइरकी मागी पैसा अदु अइना चेक्सिना थंबिरी महाकना हेक पामलकपा मतमदा अइना मंगोंदा पी ओस्कारना बसेता पोलगी पैसा क्याम लैगे हाइना हंगलमी बसेतना पोलगी पैसा अदु पुन्ना लाख अमगा मखाइमुक लै हाइना हाइरमी पैसा मयाम अदु पलकपदा ओस्कारना थाजददुना मकोक नोमी मदुदगी ओस्कारना पोलबु मयुमदा अमुक थिलकलमी ओस्कारना थाजददुना पोलगी पैसासिंग अदु येंगे हाइना बसेता हाइरमी बसेतना पैसासिंग अदु पुथोक्तुना उत्पदगी ओस्कारसु मखोइगा थबक तौमिनरगनी मखोइगा टीम पुल्लगनी हाइना हाइरकलमी पोलना हाइरकी करिगुम्बा कांददी करम्बा सगोलना थोइनी हाइबसी अई हेक्ता खंगी हंदकसु दफोल्टिदना थोइनी हाइबसी अईदी हानदगी खंगलबनी अदुबु मरक मरकतसु करम्बना थोइनी खंगदबा चममनबसु यावी अदुना अखोइ पैसा मांगदनबा चेक्सिनसी हाइना हाइरकलमी ओस्कारना अमुक महाक्ति थोइगनी हाइबसी करमना खंगी हाइना हंगलमी पोलना महाक करमना खंगदिबनो खंगदे हेक्ता खंगी हाइना हाइरमी मथंगी सगोल लमजेल असि लेजरदा पांगथोकनी मफम असिदा पांगथोकदौरिबा लमजेल असिदसु सोइदना थोइगदौबा सगोल अदु पोलना खंगलमी महांगना लाइवली स्पार्क कौबा सगोल अमदा लुपा 10,000 थारमी लमजेल अदुसु पोलना हाइबा सगोल अदुना अमुक थोइरमी मदुदगी महाक लुपा 10,000 अमुक फंगलमी ओस्कारसु पोलगी मतुंग इंदुना लुपा 1,000 थारमी महाकसु कादुना लुपा 2,000 फंगलमी पोलना हाइरकी अइना हाइबा चुमद्रा स्पार्कना थोइनी हाइबदु हेक्ता थोइरिसिनी नहाकना मतौ करमना हाइबा ngamlibano अहाक ज्ञान तादे नहाक पैसा अदुना करी तौबददी सिजिनगनी हाइना पोलदा ओस्कारना अमुक हंगलकी अइना पैसा मयाम असि अइगी इमादा पीगनी इमाना हाइबदा अखोइ पाबा असि मदाउ यामना यादे हाइ अदुना अखोइगी कार लैत्रिबनी अइदी बाबागुमना दाउ यादबा मी ओइनिंगदे दाउ यामना याबा मी अमा ओइनिंगी अदु ओइबा तारदी अखोइगी इमुंगदा नुंगतिगी तुमिन्ना तारिबा खोंजेल असे ताबा फंगलरोय हाइना पोलना ओस्कारदा हाइरकी ओस्कारना इंगंगंगना करी इमुंगदा खोंजेल अमा ताइ हाइबा करीनो नहाकना हाइरिबा अदो अइ ज्ञान ताबा ngamdre पोलना अमुक हाइरकी अइ करमना हाइगदबनो खंगदे कका अखोइगी इमुंग असि पैसा यामना लैते अदुना अखोइ इमुंग असि अदुम मखोल अमा तादुना तलै सिगी खोंजेल असि अइ तानिंगदे खोंजेल असे अइगी दाउ यामना याबा असिगी मरमदा अइदी इमादा यामना हाइनिंगदे मरमदी अइना सि हाइरुरबदी इमाना अइ सगोल लमजेलदा पैसा थानबा चतके हाइबा यारोय ओस्कारना अमुक फरे फरे अदुदी कोना हाइरसि नमादा पोलगा महाकी मखुरा अदुगा थौरांग अमा सिलमी पोलना महाकी मखुरादा लुपा 5,000 पिरमी अदुगा ओस्कारना अमुक उकिल अमा नेक्लमी उकिल अदुना हेस्टरदा वा अमा हाइबा तारमी मदुदी महांगना अमुक्ता उखिद्रिबा महाकी मरी मता अमा सिरे मदुगी महाक लुपा 5,000 फंगनी अदुगा महाकी बर्थडे खुदिंगी महांगना लुपा 1,000 फंगनी हाइना हाइबा तारमी ओस्कारना असुमना हाइरकी असुमना तौरबदी अइगी इचे असि चही खुदिंगी मागी बर्थडे की खुदोल ओइना लुपा 1,000 दे फंगनी हेस्टर की बर्थडे असि नवंबर दा तारमी मतम अदु योसिलकपदा पोलगी इमुंगदा तारिबा खोंजेल अदु हेना हेना हौबा हेनगलकलमी पोल मथ्वाय यामना नुंगाइरमदे हेस्टर महाकी बर्थडे नुमित अदुदा अयुक्ता लाकपा चिठी अमा पारमी ममाना चिठी पारिबा अदु पोलना यामना चेक्सिनना तुमिन्ना येंगलमी ममागी माइथोंग अदु हराउदुना मोमोन नोकपगी महुत्ता ममाई अदु मक्सिलकलमी ममागी मतौ अदुदा पोलना इमा नंगी बर्थडे की खुदोल अमत्ता फंगद्रबरा
ꯃꯃꯥꯅ ꯐꯪꯗꯦꯗ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯍꯔꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯣꯁꯀꯥꯔ ꯄꯣꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯃꯈꯣꯏꯅ ꯅꯦꯛꯄ ꯎꯀꯤꯜ ꯑꯗꯨ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯁꯇꯔ ꯃꯍꯥꯛ ꯃꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯝꯃꯤ ꯑꯗꯨꯅ ꯂꯨꯄꯥ 1,000ꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯕ ꯀꯣꯟꯅꯔꯣꯏ꯫ ꯃꯥꯅ ꯂꯨꯄꯥ 1,000 ꯐꯪꯕ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯂꯨꯄꯥ 5,000 ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯐꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯗꯤ 5,000 ꯑꯗꯨ ꯃꯉꯣꯟꯗ ꯄꯨꯂꯞ ꯑꯗꯨꯝ ꯄꯤꯕꯤꯈ꯭ꯔꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯕ ꯌꯥꯈꯤꯅꯤ꯫ ꯃꯊꯪꯒꯤ ꯁꯒꯣꯜ ꯂꯝꯖꯦꯜꯁꯤꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯇꯥꯟꯕ ꯌꯥꯔꯤ꯫ ꯑꯩ ꯂꯝꯖꯦꯜ ꯊꯣꯏꯒꯗꯧꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯁꯛ ꯈꯪꯒꯅꯤ꯫ ꯍꯦꯁꯇꯔ ꯃꯍꯥꯛꯅ ꯎꯀꯤꯜ ꯑꯗꯨꯗꯒꯤ ꯂꯨꯄꯥ 5,000 ꯑꯗꯨ ꯄꯨꯂꯞꯅ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯃꯗꯤ ꯑꯋꯥꯠꯄ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯄꯣꯜꯗ ꯃꯍꯥꯛ ꯃꯊꯪ ꯊꯥꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯏꯃꯨꯡꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯣꯜ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯟꯅꯗꯤ ꯁꯣꯟꯊꯥꯡꯅꯅ ꯇꯥꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯄꯣꯜ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯕꯁꯦꯠꯀ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯁꯒꯣꯜ ꯂꯝꯖꯦꯜ ꯒ꯭ꯔꯥꯟ ꯅꯦꯁꯅꯦꯜ ꯔꯦꯁꯀꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯂꯝꯖꯦꯜ ꯑꯁꯤꯗꯗꯤ ꯄꯣꯜ ꯀꯔꯝꯕ ꯁꯒꯣꯜꯅ ꯂꯝꯖꯦꯜ ꯊꯣꯏꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯣꯟꯅ ꯇꯩꯅꯅ ꯂꯝꯖꯦꯜ ꯊꯣꯏꯔꯣꯏꯗꯕ ꯁꯒꯣꯜ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯂꯨꯄꯥ 1,000 ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯝꯖꯦꯜ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯃꯥꯏꯊꯤꯔꯕ ꯁꯒꯣꯜ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯂꯨꯄꯥ 500 ꯃꯥꯡꯂꯝꯃꯤ꯫ ꯄꯣꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯣꯁꯀꯥꯔꯅ ꯄꯣꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯂꯝꯖꯦꯜꯗꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯊꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯂꯝꯖꯦꯜ ꯑꯁꯤꯗꯤ ꯗꯦꯔꯕꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯕ ꯂꯝꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯜꯅ ꯈꯜꯂꯤ, ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯂꯝꯖꯦꯜ ꯊꯣꯏꯒꯗꯧꯕ ꯁꯒꯣꯜ ꯑꯗꯨ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯄꯣꯜꯒꯤ ꯃꯃꯤꯠ ꯑꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯑꯣꯟꯕ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤ ꯃꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯦꯁꯇꯔꯅ ꯃꯍꯥꯛ ꯁꯨꯇꯤ ꯂꯧꯊꯣꯛꯁꯤ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯈꯔ ꯐꯒꯠꯄ ꯌꯥꯏ ꯍꯥꯏꯅ ꯍꯦꯁꯇꯔꯅ ꯈꯜꯂꯝꯃꯤ꯫ ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯗꯔꯕꯤꯒꯤ ꯂꯝꯖꯦꯜ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯣꯛꯄ ꯌꯥꯗꯦ꯫ ꯍꯦꯁꯇꯔꯅ ꯑꯃꯨꯛ ꯃꯍꯥꯛ ꯁꯒꯣꯜ ꯂꯝꯖꯦꯜ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ, ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯜꯅ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ, ꯏꯃꯥ, ꯑꯩꯕꯨ ꯂꯝꯖꯦꯜ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯦꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯂꯝꯖꯦꯜ ꯑꯗꯨ ꯍꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯣ꯫ ꯄꯣꯜꯅ ꯃꯌꯨꯝꯗ ꯂꯩꯅꯤꯡꯕꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ꯫ ꯕꯁꯦꯠꯅ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯑꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯁꯒꯣꯜ ꯊꯧꯕ ꯁꯥꯟꯅꯅꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨꯅꯤ꯫ ꯃꯥꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯥꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯄꯣꯜꯗ ꯃꯍꯥꯛ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯕꯒꯤ ꯃꯇꯝ ꯍꯦꯟꯗ꯭ꯔꯤꯕꯔꯥ, ꯃꯍꯥꯛ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯁꯒꯣꯜ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯁꯥꯟꯅꯄꯣꯠ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯗꯔꯕꯤꯒꯤ ꯂꯝꯖꯦꯜꯒꯤ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯣꯜ ꯍꯦꯟꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯍꯦꯟꯅ ꯉꯥꯎꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯗꯔꯕꯤꯒꯤ ꯂꯝꯖꯦꯜ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯧꯕ ꯅꯨꯃꯤꯠ 2 ꯋꯥꯠꯂꯤꯉꯩ ꯄꯣꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯁꯇꯔ ꯄꯣꯜ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯄꯣꯜ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯦ꯫ ꯍꯦꯁꯇꯔ ꯄꯣꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯄꯣꯜꯒꯤ ꯀꯥ ꯑꯗꯨꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯍꯦꯁꯇꯔꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯅ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯈꯪꯂꯝꯗꯦ꯫ ꯍꯦꯁꯇꯔ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯣꯜꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯏꯃꯝ ꯃꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯁꯇꯔꯅ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯈꯪꯊꯥꯜ ꯊꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯣꯜ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯄꯣꯜ, ꯅꯍꯥꯛ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ?" ꯄꯣꯜꯅ ꯂꯥꯎꯔꯛꯏ, "ꯍꯟꯗꯛꯇꯤ ꯃꯂꯥꯕꯥꯔꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗ꯭ꯔꯦ." ꯄꯣꯜ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯂꯥꯕꯥꯔꯅ ꯁꯣꯏꯗꯅ ꯊꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯣꯜ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯈꯨꯟꯒꯠꯄꯤꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯄꯣꯜ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ꯫ ꯄꯣꯜꯅ ꯃꯆꯤꯟ ꯑꯗꯨꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯟꯗꯛꯇꯤ ꯃꯂꯥꯕꯥꯔꯅ ꯁꯨꯛꯁꯣꯏ ꯁꯣꯏꯔꯔꯣꯏ꯫ ꯕꯁꯦꯠ, ꯍꯟꯗꯛꯇꯤ ꯃꯂꯥꯕꯥꯔꯅ ꯁꯣꯏꯗꯅ ꯊꯣꯏꯔꯒꯅꯤ." ꯃꯂꯥꯕꯥꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯦꯁꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯁꯀꯥꯔꯗ ꯍꯪꯂꯝꯃꯤ꯫ ꯃꯂꯥꯕꯥꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯒꯣꯜ ꯑꯃꯒꯤ ꯃꯃꯤꯡꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯗꯔꯕꯤꯗ ꯂꯝꯖꯦꯜ ꯆꯦꯜꯂꯤꯕ ꯁꯒꯣꯜ ꯑꯃꯅꯤ ꯍꯥꯏꯅ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯛꯏ꯫ ꯄꯣꯜ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯁꯀꯥꯔꯅ ꯄꯣꯜꯒꯤꯗꯃꯛ ꯂꯝꯖꯦꯜ ꯑꯗꯨꯗ ꯂꯨꯄꯥ 10,000 ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯑꯗꯨꯗ ꯍꯦꯁꯇꯔ ꯄꯣꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯄꯣꯜ ꯇꯨꯝꯁꯨ ꯇꯨꯝꯂꯝꯗꯦ, ꯍꯧꯁꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯁꯇꯔꯒꯤ ꯊꯃꯣꯏ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯗꯔꯕꯤꯒꯤ ꯂꯝꯖꯦꯜ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯁꯦꯠ ꯄꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯄꯣꯜꯒ ꯎꯅꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯁꯇꯔꯅ ꯃꯍꯥꯛꯄꯨ ꯄꯣꯜꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯕꯁꯦꯠꯅ ꯆꯪꯂꯛꯇꯨꯅ ꯄꯣꯜꯗ ꯍꯥꯏꯔꯛꯏ, "ꯄꯣꯜ, ꯅꯍꯥꯛꯅ ꯍꯥꯏꯕ ꯆꯨꯝꯂꯦ꯫ ꯑꯩꯅ ꯃꯂꯥꯕꯥꯔꯗ ꯅꯪꯒꯤꯗꯃꯛ ꯄꯩꯁꯥ ꯊꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯂꯥꯕꯥꯔꯅ ꯂꯝꯖꯦꯜ ꯊꯣꯏꯔꯦ꯫ ꯅꯪ ꯂꯨꯄꯥ 60,000 ꯐꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯃꯂꯥꯕꯥꯔꯅ ꯃꯥꯏ ꯄꯥꯛꯂꯕ꯫ ꯏꯃꯥ, ꯑꯩꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯏ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯂꯨꯄꯥ 60,000 ꯐꯪꯂꯕꯅꯤ ꯑꯩꯍꯥꯛ꯫ ꯁꯤ ꯗꯥꯎ ꯌꯥꯕ ꯅꯠꯇ꯭ꯔ ꯏꯃꯥ? ꯑꯩꯅ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯍꯦꯛ ꯊꯧꯔꯕꯗꯤ ꯑꯩꯍꯥꯛ ꯗꯥꯎ ꯍꯦꯛꯇ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯏꯃꯥ, ꯑꯩꯗꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯒꯅꯤ ꯍꯥꯏꯗꯅ." ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯣꯜ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯣꯁꯀꯥꯔꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯍꯥꯛ ꯂꯨꯄꯥ 60,000ꯗꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯐꯔꯦ, ꯃꯍꯥꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯥꯟꯇꯤꯗ ꯂꯩꯔꯝꯂꯒꯅꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯁꯒꯣꯜ ꯂꯝꯖꯦꯜꯗ ꯄꯩꯁꯥ ꯊꯥꯒꯦ ꯍꯥꯏꯔꯔꯣꯏ꯫ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯒꯦ ꯍꯥꯏꯔꯔꯣꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ